Escort Yaorabasu Sel Mulhanganu Haibada Leingakna Hoi Haidre oil tanker ki driver singna steering PAIDABA HOUKHRE Manipur Petroleum Transporters and Drivers Association na ngarang thorpa All Manipur Bulk LPG Transporter Association ki General Secretary na khuyek piba cherolamada Chief Minister da tha asigi taramanga da memorandum pisinduna Imphal Jiribam lambi National Highway 37 da illegal taxing tanker singdagi Lauhan biganu haiduna numitara mangani matam piduna haijakrabasu Leingakki maikedagi thabakta onthoroktabadagi cherolsina lauthokpag matung ina ngasidagi petroleum product singi driver singna steering paidabagi khongjang changshinba HOUKHRE cherolsida chief minister da numitara mangani ki pikiba matamadu ngarang loidringegi manguinana thasigi kunmapanda Leingakki authority ga all delegate meeting ambasu pangthoki Mifam asida illegal tax ki issue singi matang da khanaduna thong asi national highway singda chatha handanaba ek ama sembaga loinana state ki oiba law ama semnaba fawba suggestion tawnaki hairi Mifam aduna khanakrabasu hiramasigi matang da nakal animagna chap chaba warip loba ngamdabadagi ngasidagi hauraduna memorandum adu wangzawnana phongdokhibagi matung inna steering wheel down strike khongjang changshin ki mani haigi Khongjang asing changsingani haina ngarang lauthokibaga ikan kanadana Imphal yauna tampaki oil pump kharada thau lauba lakpa miyamna queue sangalepa honakre oil pump kharadana petrol nil haiduna thabasu yaurapaga loinana oil pump kharada thong hangdaba yauri Khongjang asi haukhibadagi Imphal dagi Jiribam tamna chatkadaba oil tanker LPG bullet truck chamagi mathakta kaithel mabida panduna laikre Mafamaset Paliba tanker singi non local driver amana pauchi asida hai Imphal Jiribam lambida gari thoriba driver singna highway asigi fawba lambigi saruk sing asida khudung thiringai oiba thodok sing thengnabagi mathakta khulai paiba singna mafam kayada namduna sel munbana sel leraktabadagi chara henba fawba yauri fibam asida driver singna matau karamna lambi asida gari thawba ngamgadoribano hanglakhi Amaromda All Manipur Petroleum Product Drivers Association ki maikedagi M Arunahai Imphal Jiribam lambida logi wamada namduna tax lauriba singasi miyeng changminaba matam kayagi mamangdagi Leingakki authority da taknarakpani ngasi fawba thabakta onthoraktri maramasina tax laubagi changdi nomagi hengalakli Gari driver sing amasung transporter sing at thawdogasi matangda chief minister yauna wari sanarabasu yanaba puraktabadagi steering paidabagi khongjang changshinba horakpani Leingakka yanadriba fawba khongjang asi handokloi hairaki Chayakasi da Jiribamgi mahausagumna CRPF ki convoy anina loaded truck cham yangkai puduna Imphal gi damakta khongshalakre gari sing asigi manungda cement nifumari medicine tarataruk amasung atai chan thaknaba potlam sing yauri Jiribamda oil tanker kuntramanga LPG bullet kunmanga yauna loaded truck chamaga marfu rom leihori haidi